ꯖꯦꯛꯀ ꯀꯦꯜꯕꯤꯟꯒꯗꯣ ꯃꯩ ꯆꯥꯛꯍꯧꯔꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯀꯣ꯫ ꯚꯦꯝꯄꯥꯌꯔ ꯈꯔꯅ ꯈꯨꯟ ꯄꯨꯝꯅꯃꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯈꯥꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯖꯦꯛꯅ ꯂꯥꯎꯔꯤꯕꯗꯣ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯅꯨꯄꯥ ꯂꯣꯏꯅ ꯇꯥꯏ, ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ, "ꯏꯆꯥꯅꯨꯄꯥ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯄꯥꯈꯪ ꯃꯆꯥꯈꯩꯗꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯕ꯭ꯂꯗ ꯄꯤꯊꯛꯂꯒ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯁꯥ ꯂꯣꯏꯅ ꯑꯣꯜꯍꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯉꯝꯂꯨꯅꯤ? ꯏꯄꯥ ꯁꯛꯂꯕ, ꯍꯧꯖꯤꯛꯇꯤ ꯅꯖꯥ ꯑꯩꯈꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯅꯕ ꯈꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯇꯅꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯅꯕ ꯁꯤꯜꯂꯒꯦ." ꯅꯨꯄꯥ ꯑꯃꯅ, "ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯊꯧꯔꯥꯡꯅꯤ. ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯦꯛꯄꯤꯔꯣ꯫ ꯅꯣꯡ ꯉꯥꯜꯂꯒ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯒ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯟꯅꯖꯈꯤꯒꯦ." "ꯍꯣꯏ, ꯐꯒꯅꯤ꯫ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯌꯥꯝꯕꯨ ꯁꯦꯟꯅꯖꯒꯦ꯫ ꯄꯣꯊꯥꯕꯤꯔꯣ, ꯄꯣꯊꯥꯕꯤꯔꯣ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝꯗꯨꯗ ꯂꯦꯛꯑꯦ꯫ ꯖꯦꯛ ꯑꯃꯗꯤ ꯀꯦꯜꯕꯤꯟꯅ ꯁꯪꯉꯤ꯫ ꯁꯣꯝꯗꯅ ꯀꯥꯔꯂꯣꯁ ꯃꯇꯣꯝꯇꯅ ꯁꯪꯂꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯀꯥꯔꯂꯣꯁ ꯃꯍꯥꯛꯀꯤ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜꯁꯤꯡꯗꯨ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯐꯥꯔꯝꯂꯣꯝꯗ ꯂꯥꯛꯑꯦ꯫ ꯐꯥꯔꯝ ꯌꯧꯗ꯭ꯔꯤꯉꯩꯗꯨꯗ ꯃꯩ ꯆꯥꯛꯍꯧꯕ ꯈꯨꯜ ꯑꯃꯗꯨꯒꯤ ꯃꯤꯌꯥꯝꯗꯨꯁꯨ ꯄꯨꯟꯅ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯀꯥꯔꯂꯣꯁ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯑꯥꯔꯅꯣꯜ ꯍꯣꯏꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯦꯟꯖꯦꯜ ꯆꯦꯟꯊꯣꯔꯛꯏ꯫ "ꯄꯄꯥ!" ꯀꯥꯔꯂꯣꯁ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ "ꯅꯆꯦꯒ ꯅꯃꯥꯒꯗꯤ?" "ꯂꯩꯌꯦ ꯄꯄꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯃꯤꯇ꯭ꯔ ꯇꯣꯡꯂꯒ ꯉꯔꯥꯡ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕ." "ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯄꯥ ꯂꯥꯛꯑꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ?" "ꯄꯄꯥ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯌꯨꯝꯗꯣ ꯃꯩ ꯊꯥꯔꯤꯗꯣ ꯀꯅꯥꯅꯅꯣꯕ?" "ꯇꯣꯛꯂꯁꯤ ꯃꯁꯤꯒꯤ ꯋꯥꯁꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯃꯤ ꯃꯌꯥꯝꯁꯦ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥꯅ ꯅꯆꯦꯒꯤ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯊꯛꯅ ꯆꯥꯅꯕꯅꯦ ꯅꯃꯥꯗ ꯃꯌꯥꯝꯁꯤꯒꯤ ꯁꯤꯜꯂꯨ ꯍꯥꯏꯔꯨꯆꯣ." "ꯍꯣꯏ ꯄꯄꯥ." ꯃꯌꯥꯝꯗꯣ ꯃꯐꯝꯗꯨꯗ ꯂꯣꯏꯅ ꯄꯣꯊꯥꯍꯜꯂꯦ꯫ ꯆꯥꯎꯔꯕ ꯃꯐꯝꯗꯨ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯀꯥꯔꯂꯣꯁ ꯃꯊꯟꯇꯒꯤ ꯂꯝꯅꯤ꯫ ꯎꯃꯪ ꯋꯥꯃꯪ ꯆꯤꯡꯌꯥ ꯇꯝꯌꯥ ꯄꯨꯝꯅꯃꯛꯇꯨ ꯀꯥꯔꯂꯣꯁ ꯂꯩ ꯈꯪꯕꯅ ꯀꯅꯥꯅꯁꯨ ꯂꯥꯟꯁꯤꯜꯂꯛꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯨꯁꯨ ꯀꯥꯔꯂꯣꯁꯅ ꯀꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯔꯣꯁꯀ ꯅꯨꯄꯤ ꯈꯔꯒ ꯃꯌꯥꯝꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯀꯥꯔꯂꯣꯁꯅ, "ꯅꯈꯣꯏ 5 ꯆꯠꯂꯣ, ꯎꯃꯪꯗꯒꯤ ꯎ ꯑꯆꯧꯕ ꯈꯔ ꯌꯥꯟꯗꯨꯅ ꯆꯥꯎꯔꯕ ꯒꯦꯠ ꯑꯃ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧ." ꯖꯦꯛꯅ, "ꯐꯅꯤ ꯁꯔ." "ꯑꯦꯟꯖꯦꯜ, ꯑꯦꯅꯤ, ꯅꯈꯣꯏ ꯑꯅꯤꯅ ꯃꯌꯥꯝꯁꯤꯒꯤ ꯏꯁꯤꯡ ꯊꯛꯅꯕꯅꯦ ꯊꯧꯔꯥꯡ ꯇꯧꯔꯨꯆꯣ." "ꯍꯣꯏ ꯄꯄꯥ." "ꯑꯥꯔꯅꯣꯜ, ꯅꯪꯒ ꯑꯩꯒꯅ ꯃꯌꯥꯝꯁꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯃꯐꯝ ꯖꯒꯥ ꯌꯦꯡꯂꯨꯁꯤ." "ꯐꯅꯤ ꯁꯔ." ꯀꯥꯔꯂꯣꯁꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯆꯠꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯂꯣꯏꯔꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯤꯖ ꯄꯤꯊꯛꯄ ꯍꯧꯈ꯭ꯔꯦ꯫ ꯔꯣꯁꯅ, "ꯑꯦꯅꯤ, ꯃꯃꯥ, ꯅꯕꯨꯡ ꯍꯣꯏ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯈꯤꯕꯁꯤꯡꯗꯨꯒꯤꯅꯦ ꯆꯥꯛ ꯌꯨꯝꯁꯤ ꯊꯤꯜꯂꯨꯆꯣ." "ꯍꯣꯏ ꯃꯃꯥ." ꯑꯦꯅꯤ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯕꯨ ꯇꯣꯡꯂꯗꯨꯅ ꯎꯃꯪꯂꯣꯝꯗ ꯂꯥꯛꯑꯦ꯫ ꯁꯨꯝ ꯂꯥꯛꯄꯗ, "ꯍꯦꯂꯣ ꯃꯤꯁ." ꯑꯦꯅꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯋꯤꯁꯅꯤ꯫ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯀꯗꯔ ꯇꯧꯕ ꯍꯧꯔꯦ꯫ "ꯗꯥ ꯕꯣꯔꯤꯁ, ꯅꯣꯏ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ꯫ ꯉꯔꯥꯡ ꯑꯩꯈꯣꯏ ꯈꯨꯜ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗꯣ ꯀꯅꯥꯅꯅꯣ ꯈꯪꯗꯦ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯝꯂꯦ." ꯕꯣꯔꯤꯁ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ, "ꯑꯦ, ꯀꯅꯥꯅ ꯀꯩꯒꯤ ꯊꯥꯏꯕꯗꯨꯗꯤ?" "ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯑꯗꯣ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨꯗꯅ." "ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣꯅꯦ?" "ꯇꯨ, ꯑꯁꯣꯝꯒꯤ ꯆꯤꯡꯁꯥꯡꯁꯤꯗ ꯎ ꯄꯥꯝꯕꯤ ꯑꯆꯧꯕꯁꯦ ꯈꯔ ꯌꯥꯟꯕꯤꯌꯣ." "ꯌꯥꯟꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯣ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯤꯅꯣ?" "ꯄꯄꯥꯒꯤ ꯆꯥꯛꯁꯦ ꯄꯤꯔꯨꯒꯦ ꯇꯧꯕꯅꯤ." "ꯍꯣꯏ ꯍꯣꯏ, ꯄꯤꯔꯨꯔꯣ ꯄꯤꯔꯨꯔꯣ." "ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯎ ꯌꯥꯟꯕꯤꯔꯝꯃꯣ." ꯕꯣꯔꯤꯁ ꯅꯣꯛꯃꯤ ꯇꯧꯅ, "ꯍꯣꯏ ꯍꯣꯏ ꯐꯖꯕꯤ, ꯌꯥꯟꯕꯤꯔꯝꯂꯒꯦ." ꯑꯦꯅꯤꯁꯨ ꯅꯣꯛꯁꯤꯟꯅꯔꯒ ꯁꯒꯣꯜꯗꯨ ꯀꯟꯅ ꯊꯧꯔꯒ ꯖꯦꯛ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯥꯛꯑꯦ꯫ ꯈꯔ ꯂꯥꯞꯇꯛꯅ ꯖꯦꯛꯅ ꯑꯦꯅꯤ ꯂꯥꯛꯄꯗꯨ ꯎꯔꯛꯑꯦ꯫ ꯖꯦꯛꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯊꯧꯔꯒ ꯑꯦꯅꯤꯕꯨ ꯑꯣꯛꯄ ꯆꯠꯈ꯭ꯔꯦ꯫ "ꯑꯦꯅꯤ, ꯀꯩ ꯂꯩꯔꯒꯦ?" "ꯆꯥꯛ ꯄꯨꯔꯛꯄꯅꯤ." "ꯀꯩꯒꯤ ꯅꯇꯣꯝꯇ ꯂꯥꯛꯂꯤꯅꯣ? ꯑꯩꯈꯣꯏ ꯉꯁꯤꯗꯤꯅꯦ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ."
ꯅꯣꯏꯕꯨ ꯚꯦꯝꯄꯥꯌꯔꯔꯣ ꯋꯨꯜꯐ ꯂꯧꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇ꯭ꯔꯥꯕ ꯍꯟꯇꯔ ꯑꯣꯏꯖꯔꯕꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯖꯦꯛ ꯅꯣꯛꯃꯤ ꯇꯧꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦꯕ ꯑꯗꯣ ꯁꯥ ꯀꯩ ꯊꯦꯡꯅꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯗꯤ ꯄꯋꯥꯔꯁꯨ ꯁꯤꯖꯤꯟꯅꯕꯁꯨ ꯍꯩꯇꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯋꯥꯕꯤꯗꯕ ꯉꯝꯗꯕꯒꯤꯅꯦ ꯀꯩꯒꯤ ꯐꯔꯦꯁꯦ ꯆꯥꯛꯇꯣ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯃꯁꯛꯁꯤꯒꯥꯕ ꯂꯥꯝꯗꯤ ꯂꯥꯝꯃꯤꯖꯥꯠꯅꯦꯕ ꯖꯦꯛ ꯅꯣꯛꯃꯤ ꯇꯧꯅ ꯍꯣꯏꯅꯦ ꯅꯪ ꯉꯝꯖꯔꯣ ꯖꯦꯛꯀ ꯑꯦꯅꯤꯒꯗꯣ ꯀꯦꯜꯚꯤꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ ꯔꯦꯒꯥꯟꯅ ꯐꯠ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯨꯛ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥ ꯑꯁ ꯃꯤ ꯆꯥꯛ ꯊꯤꯜꯂꯛꯄꯅꯤꯕ ꯏꯍꯦ ꯑꯗꯨꯗꯤ ꯆꯥꯔꯁꯤꯗꯅ ꯍꯣꯏ ꯑꯩ ꯁꯦꯝꯕꯤꯔꯛꯂꯒꯦ ꯈꯨꯠꯁꯥ ꯍꯥꯝꯗꯣꯛꯄꯤꯔꯔꯣ ꯀꯦꯜꯚꯤꯟꯅ ꯖꯦꯛꯇ ꯁꯤꯔꯣꯜ ꯇꯧꯏ ꯐꯗꯤ ꯐꯖꯩꯌꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯍꯥ ꯑꯁ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯖꯔꯤꯕ ꯑꯁ ꯍꯣꯏꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨꯃꯤ ꯅꯪꯕꯣ ꯔꯣꯅꯥꯜꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯖꯨꯖꯥ ꯑꯁ ꯅꯪ ꯃꯁꯨꯕ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤꯔꯥꯕ ꯁꯥꯏꯃꯟꯅ ꯑꯩꯗꯤ ꯈꯪꯉꯤꯗ ꯀꯦꯜꯚꯤꯟꯅ ꯑꯃꯨꯛ ꯍꯩ ꯑꯈꯪꯕ ꯌꯥꯔꯦ ꯂꯨꯛ ꯍꯥꯔꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯃꯉꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯦꯅꯤꯅ ꯁꯦꯝ ꯁꯥꯔꯦ ꯖꯦꯛꯅ ꯑꯦꯅꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯦꯅꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯀꯣꯟꯅ ꯃꯃꯥ ꯍꯣꯏꯒ ꯆꯥꯔꯨꯔꯒꯦ ꯅꯣꯏ ꯑꯗꯨꯝ ꯆꯥꯔꯣ ꯂꯥꯛꯑꯣ ꯈꯔ ꯆꯥꯃꯤꯟꯅꯁꯦ ꯌꯥꯔꯅꯤꯌꯦ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯆꯥꯔꯒ ꯅꯪꯅ ꯆꯥꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ ꯁꯥꯏꯃꯟꯅ ꯑꯦꯅꯤ ꯖꯦꯛꯀ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯏꯀꯥꯏꯔꯨꯅꯨꯗ ꯅꯕꯨꯡꯅꯤ ꯈꯟꯗꯣꯛ ꯔꯦꯒꯥꯟꯗꯣ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯍꯥꯔꯦ ꯔꯣꯅꯥꯜꯅ ꯑꯍꯝ ꯇꯞꯅ ꯆꯥꯎꯅꯦ ꯊꯤꯕꯣꯡ ꯂꯥꯎ ꯅꯪꯕꯣ ꯑꯦꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯖꯦꯛꯀ ꯄꯨꯟꯅ ꯂꯥꯗꯨꯗ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯦ ꯖꯦꯛ ꯑꯦꯅꯤꯕꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯨꯗꯦ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯏ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯕꯁꯨ ꯌꯥꯗꯕꯒꯨꯝ ꯑꯦꯅꯤꯅ ꯌꯥꯔꯛꯂꯕꯁꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯟꯅꯔꯔꯣꯏ ꯈꯟꯕꯅ ꯖꯦꯛ ꯑꯦꯅꯤꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯀꯩꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯤꯑꯣꯏꯕ ꯃꯌꯥꯝꯗꯨꯒꯤ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕ ꯍꯧꯔꯦ ꯀꯥꯔꯂꯣꯁꯀꯤ ꯐꯥꯝ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯦ ꯁꯥ ꯀꯩ ꯀꯅꯥꯃꯠꯇꯅ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯗꯅꯕ ꯍꯟꯗꯛꯇꯤ ꯅꯨꯡꯖꯥꯎ ꯃꯌꯥꯝꯅ ꯖꯒꯥꯗꯣ ꯂꯣꯏꯅ ꯋꯥꯜ ꯈꯥꯖꯤꯟꯈ꯭ꯔꯦ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯆꯥꯎꯔꯕ ꯒꯦꯠ ꯑꯃꯁꯨ ꯁꯦꯝꯂꯦ ꯃꯤ 10 ꯆꯪꯗꯨꯅ ꯒꯦꯠꯇ ꯂꯣꯜꯂꯤ ꯍꯥꯡꯕꯁꯨ ꯃꯤ 10ꯅ ꯍꯥꯡꯉꯤ ꯃꯐꯝꯗꯨꯗꯒꯤ ꯆꯤꯟꯁꯥꯡ ꯄꯔꯦꯡ ꯑꯗꯨꯗ ꯂꯧ ꯎꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯍꯧꯔꯦ ꯃꯤ ꯑꯃꯠꯇ ꯄꯣꯊꯥꯗꯨꯅ ꯂꯩꯇꯦ ꯃꯥꯒꯤ ꯍꯩꯖꯕ ꯁꯤꯟꯐꯝ ꯂꯣꯏꯅ ꯄꯥꯏꯅꯩ ꯅꯨꯄꯤꯁꯤꯡꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯅꯝꯕꯅ ꯁꯥꯏ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯈꯩꯅ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤ ꯕꯤꯌꯔ ꯁꯨꯡꯉꯤ ꯀꯅꯥꯁꯨ ꯐ꯭ꯔꯤꯗ ꯑꯃꯠꯇ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯨꯡꯒꯪ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯈꯨꯡꯒꯪ ꯑꯣꯏꯈ꯭ꯔꯦ ꯑꯦꯅꯤꯗꯤ ꯅꯣꯡꯃꯒꯤ ꯂꯩꯁꯥ ꯐꯒꯠꯂꯛꯏ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯁꯨ ꯄꯥꯔꯒ ꯁꯛꯇꯤ ꯇꯞꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯃꯥꯁꯨ ꯑꯄꯥꯝꯕꯁꯤ ꯈꯪꯂꯕꯁꯨ ꯖꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯖꯦꯛꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯒ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯖꯕꯗꯨ ꯎꯕꯗ ꯑꯦꯅꯤ ꯍꯦꯟꯅ ꯖꯦꯛꯄꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯅꯣꯡꯃ ꯖꯦꯛ ꯃꯇꯣꯝꯇ ꯎꯃꯪ ꯑꯃꯗ ꯁꯤꯡ ꯈꯥꯏꯕ ꯆꯠꯈꯤ ꯃꯗꯨ ꯑꯦꯅꯤꯅ ꯎꯍꯧꯔꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯇꯣꯝꯗ ꯆꯠꯈ꯭ꯔꯤꯁꯤꯕ ꯃꯁꯛꯁꯤꯒꯥꯕ ꯌꯥꯝ ꯍꯤꯔꯣꯅꯦꯕ ꯈꯪꯅꯤꯕ ꯑꯩꯁꯨ ꯏꯟꯅꯔꯨꯒꯦ ꯑꯦꯅꯤ ꯊꯣꯔꯛꯄꯗ ꯃꯄꯥ ꯀꯥꯔꯂꯣꯁꯅ ꯑꯦꯅꯤ ꯀꯥꯏꯗꯅꯣꯅꯦ ꯅꯪꯕꯣ ꯄꯄꯥ ꯑꯩꯗꯣ ꯎꯍꯩ ꯈꯔ ꯍꯦꯛꯂꯨꯒꯦ ꯀꯅꯥ ꯁꯪꯒꯦ ꯌꯦꯡꯉꯣ ꯅꯕꯨꯡ ꯑꯃꯒ ꯆꯠꯃꯤꯟꯅꯈꯣ ꯌꯥꯔꯅꯤ ꯄꯄꯥ ꯏꯇꯣꯝꯇ ꯆꯠꯀꯦ ꯑꯦꯅꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗꯨꯗ ꯃꯤꯇ꯭ꯔ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯀꯥꯔꯂꯣꯁꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯑꯗꯨꯝꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯑꯦꯅꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯁꯤꯡ ꯌꯥꯜꯂꯒ ꯂꯩꯔꯤꯕ ꯖꯦꯛꯇꯣ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯖꯦꯛ ꯀꯩꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯁꯤꯡꯗꯣ ꯑꯃꯨꯛ ꯈꯥꯏꯔ ꯂꯩ ꯑꯦꯅꯤ ꯋꯥꯈꯜꯗ ꯌꯥꯝ ꯎꯁꯤꯠꯇꯦ ꯀꯩꯝꯇꯒ ꯀꯧꯔꯛꯇꯦꯕ ꯑꯦꯅꯤ ꯃꯤꯇ꯭ꯔꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯜꯂꯒ ꯖꯦꯛꯀꯤ ꯃꯅꯥꯛꯇꯗꯤ ꯂꯥꯛꯇꯕ ꯃꯈꯩ ꯃꯐꯝ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯤꯡ ꯈꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯅꯣꯛꯃꯤ ꯍꯣ ꯁꯅꯥ ꯏꯕꯦꯝꯃ ꯀꯩ ꯊꯤꯕꯤꯔꯤꯅꯣ ꯑꯦꯅꯤ ꯄꯩꯔꯞ ꯇꯧꯅ ꯅꯊꯧꯗꯣ ꯇꯧꯋꯣ
ꯑꯩ ꯎꯍꯩ ꯍꯦꯛꯄ ꯂꯥꯛꯄꯅꯦ ꯃꯐꯝꯁꯤꯕꯣ ꯅꯠꯇ꯭ꯔꯣ ꯎꯍꯩꯗꯤ ꯑꯁꯣꯝꯂꯣꯝꯗ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯅꯤ ꯃꯃꯥꯏꯗꯣ ꯁꯠ ꯑꯣꯟꯊꯣꯛꯈꯤ ꯃꯔꯩꯗꯣ ꯆꯤꯛꯂꯒ ꯇꯞꯅ ꯑꯁ ꯑꯩꯗꯤꯕ ꯖꯦꯛ ꯁꯤꯡꯖꯝꯗꯨ ꯊꯝꯂꯝꯃꯒ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯪꯕꯨ ꯎꯍꯩ ꯆꯥꯅꯤꯡꯕ꯭ꯔꯣ ꯑꯦꯅꯤ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯇꯞꯅ ꯂꯥꯎ ꯍꯦꯛꯎꯔꯁꯤ ꯖꯦꯛ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯕꯒ ꯃꯍꯥꯛꯁꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯏꯀꯥꯏꯅ ꯖꯦꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯃꯈꯣꯡꯅꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯊꯀꯩ ꯂꯥꯛꯃꯤꯟꯅꯩ ꯑꯩꯅꯦ ꯎꯁꯦ ꯀꯥꯔꯒꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯖꯦꯛꯅ ꯎ ꯀꯥꯈꯠꯂꯒ ꯍꯩ ꯈꯔ ꯍꯦꯛꯏ ꯃꯈꯥꯗ ꯊꯥꯗꯔꯛꯄꯗꯨ ꯑꯦꯅꯤꯅ ꯈꯨꯜꯂꯤ ꯌꯥꯔꯅꯤꯌꯦ ꯍꯩꯅꯧ ꯑꯃꯨꯛ ꯍꯦꯛꯂꯨꯁꯦ ꯖꯦꯛ ꯎꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯃꯨꯛ ꯈꯔ ꯆꯠꯂꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨ ꯀꯥꯔꯦ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯊꯛꯇ ꯂꯤꯟ ꯑꯃ ꯂꯩꯔꯝꯕꯗꯣ ꯖꯦꯛ ꯎꯍꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯍꯩꯅꯧꯕꯨ ꯍꯦꯛꯀꯗ꯭ꯔꯥ ꯑꯦꯅꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝꯗꯨꯕꯨ ꯌꯦꯡꯒꯗ꯭ꯔꯥ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩꯗ ꯖꯦꯛ ꯂꯤꯟꯗꯨꯅ ꯆꯤꯛꯏ ꯁꯤꯠ ꯖꯦꯛ ꯎꯗꯨꯗꯒꯤ ꯇꯥꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯦꯅꯤ ꯄꯥꯈꯠꯅ ꯖꯦꯛ ꯑꯦꯅꯤ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯖꯦꯛꯀꯤ ꯐꯨꯔꯤꯠꯇꯣ ꯈꯔ ꯁꯦꯒꯥꯏꯔꯒ ꯂꯤꯟꯒꯤ ꯃꯍꯨꯗꯣ ꯑꯦꯅꯤꯅ ꯃꯆꯤꯟꯅ ꯂꯣꯏꯅ ꯂꯧꯊꯣꯛꯏ ꯃꯗꯨ ꯎꯕꯗ ꯖꯦꯛ ꯑꯦꯅꯤꯗ ꯃꯃꯤꯠꯇꯣ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯑꯦꯅꯤꯁꯨ ꯖꯦꯛꯄꯨ ꯌꯦꯡꯂꯛꯏ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯖꯦꯛ ꯁꯣꯏꯗꯅ ꯅꯪ ꯎꯕꯗ ꯆꯩꯅꯥꯒ ꯂꯣꯏ ꯐꯈ꯭ꯔꯦ ꯑꯦꯅꯤ ꯉꯛꯂꯞꯅ ꯀꯔꯤꯕꯣ ꯑꯌꯥ ꯁꯤꯗ ꯌꯥꯝ ꯅꯥꯏꯌꯦꯕ ꯑꯦꯅꯤ ꯖꯦꯛꯇ ꯄꯩꯅ ꯌꯦꯡꯂꯒ ꯃꯈꯣꯡ ꯑꯅꯥꯕꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯑꯣꯏ ꯅꯥꯏꯅꯦ ꯀꯩꯅꯣꯅꯤ ꯁꯤꯕꯣ ꯅꯅꯥꯛꯇ ꯂꯤꯟ ꯂꯩꯕꯗꯨꯕꯨ ꯎꯗꯕ꯭ꯔꯥꯕ ꯎꯔꯒꯕꯨ ꯆꯤꯛꯍꯟꯈꯤꯗ꯭ꯔꯣ ꯀꯔꯤ ꯌꯦꯡꯕꯗ ꯎꯗ꯭ꯔꯤꯅꯣꯕ ꯅꯪ ꯌꯦꯡꯕꯗ ꯁꯤ ꯑꯣꯏꯗꯤ ꯐꯔꯤꯅꯤꯅꯦ ꯑꯦꯅꯤ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯍꯩꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯃꯨꯛ ꯈꯨꯜꯂꯤ ꯖꯦꯛꯁꯨ ꯍꯧꯒꯠꯂꯛꯂꯒ ꯍꯩꯁꯤꯡꯗꯣ ꯈꯨꯟꯃꯤꯟꯅꯩ ꯌꯥꯔꯕꯣ ꯀꯩꯀꯩ ꯍꯦꯛꯇ ꯋꯥꯠꯂꯤꯒꯦꯕ ꯌꯥꯔꯅꯤꯌꯦ ꯑꯗꯨꯗꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯁ ꯇꯜꯂꯦꯕ ꯀꯤꯖꯩꯁꯣ ꯀꯅꯥ ꯀꯤꯔꯤꯕ ꯂꯥꯛꯄꯗꯤ ꯀꯤꯗꯕ ꯑꯦꯅꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯂꯥꯛꯄꯗꯤ ꯃꯤꯅ ꯊꯤꯜꯂꯛꯄꯅꯦ ꯑꯩꯁꯨ ꯂꯤꯟ ꯀꯤꯖꯩꯌꯦꯕ ꯖꯦꯛ ꯅꯣꯛꯃꯤ ꯑꯁꯦꯡꯕꯩꯔꯣ ꯅꯁꯛꯇꯨꯒ ꯏꯐ ꯐꯖꯈꯩ ꯆꯠꯂꯣꯁꯣ ꯑꯩꯁꯤꯡꯁꯦ ꯈꯥꯏꯗꯕ ꯋꯥꯠꯂꯤ ꯑꯦꯅꯤ ꯃꯁꯤꯡ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯒꯤ ꯃꯥꯏꯀꯩꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯖꯦꯛꯇꯤ ꯑꯦꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯂꯩꯍꯧꯔꯦ ꯑꯦꯅꯤ ꯍꯩ ꯈꯔ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯛꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯁꯤꯡ ꯃꯌꯥꯝꯗꯣ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯔꯣꯁꯅ ꯍꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ ꯐꯥꯔꯦ ꯑꯗꯣ ꯂꯨꯍꯣꯡꯕꯤꯅꯕ ꯇꯧꯔꯁꯤ ꯏꯆꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣই ꯊꯕꯛ ꯇꯧꯒꯨꯝꯁꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯟꯅ ꯍꯪꯈꯤꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯥꯗ ꯑꯩ ꯍꯦꯛꯇ ꯍꯪꯂꯒꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯌꯦꯡꯅꯁꯤ ꯃꯥꯅ ꯑꯄꯥꯝꯕ ꯂꯩꯇꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯗ ꯄꯥꯎ ꯄꯤꯍꯜꯂꯨꯒꯦ ꯍꯣꯏ ꯀꯥꯔꯂꯣꯁꯄꯨ ꯈꯪꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯖꯔꯕ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯕꯨ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯦ ꯔꯣꯁ ꯃꯆꯥꯅꯨꯄꯤ ꯑꯦꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯦꯅꯤ ꯃꯃꯥ ꯉꯁꯤꯗꯤ ꯃꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯀꯩ ꯋꯥꯔꯤꯅꯣ ꯃꯃꯥ ꯏꯆꯥꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯀ ꯂꯩꯕ꯭ꯔꯣ ꯃꯃꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯆꯤꯡꯅꯒꯅꯨ ꯃꯃꯥ ꯍꯥꯏꯌꯨ ꯌꯦꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨꯅꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯃꯃꯥꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕꯗꯣ ꯄꯥꯝꯃꯤ ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗꯅꯦ ꯅꯈꯣꯏꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯒꯦ ꯃꯃꯥ ꯑꯩꯕꯨ ꯑꯦꯅꯤ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯈꯪꯅꯖꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯍꯣꯏꯅ ꯁꯤꯟꯕ ꯅꯨꯄꯥꯗꯣ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯃꯥ ꯃꯇꯝ ꯈꯤꯇ ꯄꯤꯕꯤꯌꯨ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯔꯣꯁ ꯅꯣꯛꯃꯤ ꯇꯧꯅ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯈꯜꯂꯣ ꯃꯃꯥꯁꯨ ꯄꯣꯊꯥꯔꯨꯔꯒꯦꯀꯣ ꯍꯣꯏ ꯃꯃꯥ ꯔꯣꯁ ꯆꯠꯈ꯭ꯔꯦ ꯑꯦꯅꯤ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯖꯦꯛꯇ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗ ꯖꯦꯛꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯇ ꯑꯍꯤꯡꯗꯣ ꯋꯥꯅ ꯎꯏꯊꯈ꯭ꯔꯦ
Nongale, Arnold, Carlos ki manakta lae. Arnold, kay leire. Sir, hojikti ani so lerek ninthida parabanina anamba loina khangamani khalle. Sumi Arnold, akhoi ani se adum khang haire. Nakhoi so ahi mateng yamna pangbire. Ahi su nakhoi gi mateng pangbagi matam do lae. Icha ani ga tanaraga karamba matam do phagadage haibado tanarasi. Hoi, horen nundang do aigi da sak sasi. Aduga icha ani da so wari do hodoklasi. Phani, adude ai so mangdagi u khara yan ma yaurukige. Angang sin da so paw haizarukige. Hoi. Arnold umangda u yan ma satkiba Jake hoi gi manakta lae. Angang sa Jake hoi loina Arnold gi manakta changae. Master. Matam di sum hausan ki haujikte akhoi so makhoi gi mateng pang moloi silae. Aigi thau mo pangthoknaba sem saba horasi. Phani Master. Horel nundang do Carlos hoida chak charaga eni ga so wari watai khara sanarusi. Phani Master. Loisilu ai so yan makhara yawrak lage. Makhoi taruk changdana u khara yalaga halakminare. Numidangi matamni eni ni ngasi tanja sida thamoi gi warol do maphamda phongdok sage chapyungna khankre. Ngayhak leiraga mayam do chana thaknaba sem sare. Lengsila se mayam Arnold na Phani sir. Enia Angel no eni sulaudana. Hoi papa. Mayam do korokoi na sak saminari. Enia papa. Yengoi hojikti nabung singso phana yamna akhoi gi mateng tawduna lakdabani. Adugo akhoi gi mateng da so sum tawduna leiba yaba natte. Makhoi so makhoi gi pandam leiribani. Eni kai so haide tumina dum tai. Aduna ne hojikti ne makhoi gi apama du so akhoi na mu mateng pangbirasi. Eni tablapa khonjel na. Hoi papa. Isa na phagadaba numito nabung singda haikro. Aduga mathau du pangthoklasi. Khudong thiba tholaktringaida. Aigi khulsida kaisu tawdrabaso atopa lapa maphamda miyoi amata leiba ngamdrabani. Khudong thiba yam nanglabani ko. Nongmagi misi mina thokpa hingalei. Cold blood masing thingamdre. Hot blood so aduki matik masing khangdana yam khalei. Taibang mise hingba wasilaklabani. Hoi papa. Lakadoriba Purnima numidasida makhoi gi apamada pangthoklasi. Hoi. Arnold adudi nakhoi lakadoriba Purnima numidasida thorang toroko. Phani sir. Uncle numito nakhoi kemda saba thakpa yade ko. Aduga iro mai tharaga asengma fizo selaga lao. Furiti lit kano. Nakhoi na matam pumada tharoi daba kulai so loina biro. Phani. Mayam do chak saba loiraga wari watai ngahak sanaraga kainakre. Haina khibagi matong ina Purnima numitni. Carlos na masanupi ani bu puraga taibang mi amata changba ngamloitaba mongpham amada purakle. Makhoi gi bigta chithi iraga Arnold hoya thakre. Arnold hoi so Vicky chithi paraga Vicky matung ina dona Carlos hoi ki manakta yaurakle. Lao. Enina makhoi manga na hiptoriba maphamduda thang amana mapadu ye. Aduga changgadoriba laigi potlam singdo mapham sana thammi. Nakhoi manga aini yegliba line singdo lepo. Aduga mayaidana uncle na leibiu. Enina haibadumak tawre. Eni makhoi manga gi maningda thawmai amamam thale. Adu loiraga Jake tagi horaga blood drop to khara thadai. Mathang blood khara thadaraga. Nakhoi taruki blood singdo amuk aigi blood singdo ta tahalo. Aduga uncle gina mayai sida tahanbiyo. Asam na blood singdo punjan khibadagi mahaki line mapadagi blood singdo mayai da pulap sentharaktuna Arnold gi mapadu da tillare. Thang singdo nakhut na pairaga thangalo. Aduga mit uisilo. Makhoi taruk mak thang singdo loin thangalaga mamit uisinkre. Ngasi haiba numisidagi cold blood amadi hot blood singna leiriba mapham khudingmakpu blood ki manamda khangboizaro.
ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯋꯤꯁ ꯑꯩꯍꯥꯛꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯣ꯫ ꯃꯈꯣꯏꯕꯨ ꯊꯤꯕ ꯉꯝꯅꯅꯕꯒꯤ ꯁꯛꯇꯤꯗꯣ ꯑꯩꯅ ꯍꯥꯞꯂꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯔꯣꯜ ꯃꯔꯤ ꯈꯪꯗꯕ ꯈꯔ ꯁꯣꯜꯂꯒ ꯑꯦꯅꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯣꯏꯅ ꯁꯣꯛꯏ꯫ ꯑꯦꯅꯤꯅ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯟꯇꯔ ꯇꯔꯨꯛꯇꯨ ꯃꯁꯥꯗ ꯇꯥꯔꯤꯕ ꯄꯥꯈꯪꯕꯒꯤ ꯃꯌꯤꯗꯨ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯏ, ꯄꯥꯛꯊꯣꯛꯄꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯌꯥꯔꯦ, ꯃꯤꯠ ꯄꯥꯡꯊꯣꯛꯂꯣ꯫ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯌꯦꯛꯁꯤꯡꯗꯣ ꯅꯈꯣꯏꯅ ꯍꯩꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯁꯥ ꯂꯣꯏꯅꯃꯛꯇ ꯄꯥꯛꯊꯣꯛ ꯁꯟꯗꯣꯛꯂꯛꯀꯅꯤ꯫ ꯃꯗꯨꯗꯤ ꯅꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯦꯟꯖꯦꯜꯗꯤ ꯍꯩꯔꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯃꯆꯦꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯄꯥ, ꯀꯩꯒꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ? ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯌꯥꯗꯕ꯭ꯔꯣ? ꯄꯄꯥꯒꯤ ꯑꯦꯟꯖꯦꯜ, ꯉꯁꯤꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗꯅꯤ ꯋꯤꯁ 5ꯅ ꯑꯩꯈꯣꯏ ꯚꯦꯝꯄꯥꯌꯔ 10, ꯋꯨꯜꯐ 10 ꯋꯥꯔꯒꯤꯗꯃꯛꯇ ꯂꯥꯟꯃꯤ ꯑꯣꯏꯅ ꯁꯦꯝꯈꯤꯕꯁꯦ꯫ ꯑꯗꯨꯅ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯍꯟꯇꯔ ꯑꯃꯨꯛ ꯁꯦꯝꯈꯤꯕꯅꯤ꯫ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯀꯣꯜ ꯕ꯭ꯂꯗ ꯑꯃꯗꯤ ꯍꯣꯠ ꯕ꯭ꯂꯗ ꯂꯣꯏꯅꯅꯦ ꯃꯔꯨ ꯐꯪꯅ ꯃꯨꯠꯍꯜꯂꯣ ꯍꯥꯏꯅ ꯊꯥꯏꯅꯗꯒꯤ ꯕꯣꯔ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯃꯈꯣꯏ ꯂꯩꯔꯕꯗꯤ ꯍꯟꯇꯔꯁꯨ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯗꯤ ꯄꯄꯥꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯅꯤꯌꯦ꯫ ꯄꯄꯥꯒꯤ ꯑꯦꯟꯖꯦꯜ, ꯄꯥꯈꯠꯀꯅꯨꯁꯦ꯫ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯐꯕ ꯀꯣꯜ ꯕ꯭ꯂꯗ, ꯍꯣꯠ ꯕ꯭ꯂꯗꯁꯤꯡꯗꯨꯁꯨꯅꯦ ꯃꯇꯣꯝꯇ ꯁꯨꯁꯥꯏꯗ ꯇꯧꯒꯗꯕꯅꯤ꯫ ꯑꯃꯠꯇ ꯍꯤꯡꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯗꯨꯒꯤ ꯖꯨꯛꯇꯣ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯄꯄꯥ ꯍꯤꯡꯈꯤꯅꯤ꯫ ꯑꯥꯔꯅꯣꯜꯅ ꯆꯨꯝꯃꯤ ꯑꯦꯟꯖꯦꯜ꯫ ꯃꯈꯣꯏꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯟꯇꯔꯁꯨ ꯂꯣꯏꯅ ꯁꯨꯁꯥꯏꯗ ꯇꯧꯗꯣꯏꯅꯤ꯫ ꯃꯄꯣꯛꯇ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯁꯦ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯦꯅꯤꯁꯨ ꯃꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯃꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯀꯥꯔꯂꯣꯁꯅ, ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯖꯦꯛꯇꯤ ꯑꯦꯅꯤꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯔꯣꯏ ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯅꯤꯗꯤ ꯖꯦꯛꯄꯨ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯄꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ 10 ꯃꯐꯝꯗꯨ ꯊꯥꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯀꯥꯔꯂꯣꯁ ꯑꯥꯔꯅꯣꯜ ꯍꯣꯏꯗ ꯂꯥꯛꯏ꯫ ꯍꯌꯦꯡꯗꯤ ꯀꯥꯏꯅꯒꯗꯧꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯒ ꯂꯦꯛꯂꯨꯔꯁꯤ ꯍꯥꯏꯕꯕꯨ ꯐꯅꯤ ꯁꯔ꯫ ꯀꯥꯔꯂꯣꯁꯀ ꯂꯣꯏꯅꯅ ꯃꯈꯣꯏ 10ꯁꯨ ꯑꯦꯅꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯁꯣꯝꯗ ꯑꯦꯅꯤꯗꯤ ꯖꯦꯛ ꯍꯣꯏ ꯆꯠꯈ꯭ꯔꯅꯤ ꯈꯟꯖꯗ꯭ꯔꯤꯕꯅꯤ꯫ ꯑꯦꯅꯤ, ꯅꯕꯨꯡꯁꯤꯡꯗꯣ ꯉꯁꯤꯗꯤ ꯁꯤꯗ ꯂꯦꯛꯀꯗꯣꯏꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯣ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯄꯤꯔꯣ꯫ ꯃꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦꯀꯣ꯫ ꯑꯩꯈꯣꯏꯗꯗꯤ ꯀꯩꯒꯤ ꯂꯦꯛꯇꯣꯏꯅꯣ? ꯍꯩꯃꯥ, ꯃꯁꯤꯗꯤꯕ ꯃꯈꯣꯏꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯈꯨꯜꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯗꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯣꯏ ꯄꯄꯥꯅ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯁꯦ ꯍꯥꯏꯔꯨꯕꯅꯤ꯫ ꯃꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦꯀꯣ꯫ ꯔꯣꯁ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯦꯅꯤ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯃꯅꯤꯡ ꯇꯝꯅ ꯇꯞ ꯇꯥꯔꯛꯏ꯫ ꯀꯔꯤ? ꯃꯈꯣꯏꯕꯨ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕ? ꯑꯦꯅꯤ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯄꯦꯟꯅ ꯀꯞꯆꯩ꯫ ꯃꯁꯤꯔꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ? ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯁꯣꯔꯅ ꯍꯥꯡꯅ ꯎꯕꯤꯗ꯭ꯔꯤꯕꯁꯦ? ꯃꯄꯣꯛ ꯈꯨꯗꯤꯡ ꯑꯩꯗꯤ ꯅꯍꯥꯛꯀꯤ ꯅꯝꯃꯤ ꯑꯣꯏꯅ ꯇꯨꯡ ꯏꯟꯖꯔꯛꯀꯦꯀꯣ꯫ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯍꯟꯇꯔꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯑꯣꯏꯁꯅꯨ꯫ ꯅꯪꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯋꯤꯁꯅꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯨ꯫ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯕꯨ ꯍꯟꯇꯔꯅꯤ ꯈꯪꯂꯕꯗꯤ ꯚꯦꯝꯄꯥꯌꯔ ꯑꯃꯗꯤ ꯋꯨꯜꯐꯁꯤꯡꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ꯫ ꯚꯣꯜꯌꯨꯝ 1ꯗ ꯑꯚꯥꯁ ꯋꯤꯖꯥꯔꯗꯅꯤ ꯍꯥꯏꯅ ꯂꯩꯈꯤꯕꯗꯣ ꯍꯟꯇꯔ ꯑꯣꯏꯔꯝꯃꯤ ꯈꯟꯈꯤꯕꯗꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨꯀꯣ, ꯑꯦꯅꯤꯒꯤ ꯕꯣꯔꯗꯒꯤꯅꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯔꯛꯀꯦ꯫ ꯃꯈꯣꯏ ꯂꯣꯏꯅ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯔꯣꯁꯅ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯦ꯫ ꯑꯦꯅꯤꯅ ꯃꯈꯣꯏꯒꯤ ꯑꯍꯤꯡꯗꯨꯃ ꯌꯥꯔꯦꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯣ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯨꯛꯄꯦꯟꯅ ꯆꯥꯕꯤꯈꯣꯀꯣ꯫ ꯃꯦꯝ, ꯃꯇꯝꯕꯨ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯕꯗꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ꯫ ꯍꯣꯏ, ꯊꯦꯡꯅꯈꯤꯁꯤ꯫ ꯅꯈꯣꯏꯕꯨ ꯂꯥꯟ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯅꯤꯡꯖꯒꯦ꯫ ꯊꯦꯡꯛ ꯌꯨ ꯃꯦꯝ꯫ ꯀꯥꯔꯂꯣꯁꯅ, ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯁꯤꯔꯥ? ꯍꯣꯏ, ꯌꯥꯔꯦ ꯁꯔ꯫ ꯔꯣꯁ, ꯑꯦꯅꯤꯗꯤ ꯃꯕꯨꯡꯁꯤꯡꯒꯤ ꯂꯩꯐꯝ ꯁꯦꯝ ꯁꯥꯈ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯃꯣꯏ ꯄꯄꯥ, ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯔꯕꯗꯤ ꯀꯧꯊꯣꯛꯄꯤꯔꯣꯗꯅ ꯃꯕꯨꯡꯁꯤꯡꯁꯤꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯍꯧꯅꯕ꯫ ꯍꯣꯏ ꯃꯦꯝ꯫ ꯀꯥꯔꯂꯣꯁꯅ, ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯁꯤꯔꯥ? ꯍꯣꯏ, ꯌꯥꯔꯦ ꯁꯔ꯫ ꯔꯣꯁ, ꯑꯦꯅꯤꯗꯤ ꯃꯕꯨꯡꯁꯤꯡꯒꯤ ꯂꯩꯐꯝ ꯁꯦꯝ ꯁꯥꯈ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯃꯣꯏ ꯄꯄꯥ, ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯔꯕꯗꯤ ꯀꯧꯊꯣꯛꯄꯤꯔꯣꯗꯅ ꯃꯕꯨꯡꯁꯤꯡꯁꯤꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯍꯧꯅꯕ꯫
ꯍꯣꯏ ꯑꯩ ꯀꯧꯊꯣꯔꯛꯂꯒꯦ ꯔꯣꯁ ꯑꯦꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯆꯥꯅꯨꯄꯤꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯕꯗꯨ ꯎꯔꯒ ꯑꯦꯅꯤ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯑꯦꯅꯤ ꯇꯞꯅ ꯃꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯂꯥꯎꯅꯦ ꯅꯕꯨꯡꯁꯤꯡꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯍꯧꯔꯨ ꯂꯥꯎ ꯑꯦꯅꯤ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯔꯛꯏ ꯃꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯏ ꯖꯦꯛ ꯑꯦꯅꯤ ꯊꯣꯔꯛꯑꯦ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯌꯦꯡꯂꯨꯔꯕꯗꯤ ꯅꯤꯡꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯕ ꯉꯝꯂꯔꯣꯏ ꯈꯜꯂꯨꯕꯅ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯀꯥꯔꯂꯣꯁꯅ ꯂꯥꯎ ꯂꯥꯎ ꯑꯥꯔꯅꯣꯜꯅ ꯑꯦꯅꯤ ꯏꯆꯥꯕꯨ ꯑꯩꯈꯣꯏꯒ ꯀꯥꯏꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯑꯦꯅꯤ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯍꯣꯏ ꯑꯪꯀꯜ ꯅꯨꯡꯉꯥꯏꯇꯦ ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯑꯪꯀꯜ ꯍꯣꯏꯁꯦ ꯑꯩꯅꯗꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯒꯨꯝ ꯈꯟꯖꯔꯤꯕꯅꯤ ꯌꯦꯡꯉꯣ ꯑꯦꯅꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯒꯤꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯍꯣꯏ ꯑꯪꯀꯜ ꯆꯥꯔꯣ ꯆꯥꯔꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ ꯃꯇꯥꯡ ꯆꯥꯔꯕꯗꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯦ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯔꯤ ꯑꯦꯅꯤ ꯖꯦꯛꯇ ꯂꯣꯟꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯖꯦꯛ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯏ ꯃꯥꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯦꯅꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯃꯌꯥꯝꯗꯣ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯑꯦꯅꯤꯅ ꯖꯦꯛ ꯀꯩꯅꯣꯝꯇ ꯇꯥꯛꯄꯤꯔꯝꯒꯦꯔꯥ ꯀꯩꯕꯨꯅꯣ ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯑꯩꯅ ꯍꯩꯇꯕ ꯑꯃ ꯂꯩꯔꯦ ꯀꯥꯔꯂꯣꯁꯅ ꯏꯆꯥꯕꯨ ꯂꯣꯏꯅ ꯍꯩꯔꯗꯥꯏꯅꯦ ꯑꯥꯔꯅꯣꯜꯅ ꯑꯃꯨꯛ ꯖꯦꯛ ꯆꯠꯂꯣ ꯅꯆꯟ ꯍꯩꯇꯕ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯣ ꯖꯦꯛ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯍꯧꯒꯠꯂꯛꯏ ꯐꯅꯤ ꯃꯥꯁꯇꯔ ꯑꯦꯅꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦ ꯃꯊꯛ ꯀꯥꯈꯠꯂꯒ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩ ꯖꯦꯛꯁꯨ ꯃꯇꯨꯡ ꯏꯜꯂꯛꯏ ꯑꯦꯅꯤ ꯀꯩ ꯈꯪꯗꯕꯅꯣ ꯇꯥꯛꯇꯣꯏꯁꯦ ꯑꯦꯅꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯃꯅꯤꯡ ꯇꯝꯅ ꯆꯤꯡꯊꯔꯛꯏ ꯀꯞꯅ ꯀꯞꯅ ꯖꯦꯛꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯔꯝꯈꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯛ ꯍꯥꯏꯐꯝ ꯈꯪꯗꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯤꯕꯁꯤꯕꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯣꯛꯁꯦꯅꯤ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ ꯄꯟꯊꯨꯡ ꯌꯧꯕ ꯈꯛꯇꯅ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯕꯕꯨ ꯂꯩꯕ꯭ꯔꯣ ꯍꯤꯅꯦ ꯊꯨꯡꯅꯔꯣꯏꯗꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯑꯔꯦꯝꯕꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯂꯥꯏꯕꯟ ꯑꯣꯏꯅꯕꯅꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯉꯝꯂꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯋꯥꯔꯧꯗꯕꯁꯨ ꯉꯝꯂꯣꯏ ꯅꯨꯡꯁꯤꯗꯕꯁꯨ ꯉꯝꯂꯣꯏꯌꯦ ꯏꯅꯦ ꯍꯥꯏꯌꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯦꯅꯤ ꯄ꯭ꯂꯤꯖ ꯑꯩ ꯆꯪꯉꯒꯦ ꯖꯦꯛ ꯆꯪꯈ꯭ꯔꯦ ꯑꯦꯅꯤ ꯀꯞꯂꯒ ꯂꯩꯍꯧꯔꯦ